humba malang bana humlak pada nangna yenglak pagum khalli kangla unana kelak pada khalli khong thang makhone nangi khalli aina khalli aina leiram gale khale mafam khudin nangna wangla tingdona lurlo nungda leiram gale khale mafam khudin nangna wangla atiyada pagla ifakta haifam khangde phong khang de khang phong khang da na thamoi buwa han ba khang phong khang da na khalle aina khalle khalle aina khalle leiram gale khale leiragi leikana lotuna nanga leirik oina korogi malna yaireva liklagu nangna khale leiram gani wakhda tareba nangi nungsiba haifam khandana thamoi buwa halli nangi nungsiba khalle aina khalle khalle aina khalle liri humba malang bana humlak pada nangna yenglak pagum khalli kangla unana kelak pada khalli khong thang makhone nangi khalle aina khalle khalle aina ꯁꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯛꯈꯤꯕꯗꯨꯅ ꯀꯩꯅꯣꯅꯦꯕ ꯗꯣꯅꯔ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯗꯨ ꯗꯣꯅꯦꯠ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯦꯟꯇꯤꯡ ꯍꯧꯖꯤꯛ ꯌꯦꯛꯈꯤꯕꯗꯣ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡꯅ ꯀꯩꯒꯨꯝꯕ ꯗꯣꯅꯦꯠ ꯇꯧꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ 300 or above ꯗꯣꯅꯦꯠ ꯇꯧꯕꯤꯔꯛ ꯇꯥꯔꯗꯤ ꯑꯗꯣꯝꯒꯤ ꯄꯦꯟꯇꯤꯡ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯌꯦꯛꯆꯒꯗꯕꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯇꯧꯕꯤꯔꯛꯏꯕ ꯗꯣꯅꯦꯠꯇꯣ ꯑꯩ ꯄꯣꯀꯦꯠ ꯃꯅꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯐꯟ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗ ꯍꯌꯦꯡ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯔ ꯑꯣꯔꯐꯥꯟ ꯍꯣꯝꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯨꯝꯕꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯁꯦꯅ ꯍꯥꯏꯕꯒꯤ ꯐꯟ ꯑꯃ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯀꯩꯅꯣ ꯇꯧꯕꯗ ꯂꯥꯏꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯐꯪꯉꯀꯥꯟꯗ ꯋꯤꯟꯅꯔ ꯑꯣꯏꯕꯁꯦ ꯙꯤꯔꯦꯟ ꯀꯨꯃꯥꯔ ꯁꯒꯣꯜ ꯁꯦꯝꯅ ꯇꯥꯔꯦ ꯑꯗꯣ ꯙꯤꯔꯦꯟ ꯀꯨꯃꯥꯔꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯑꯃꯅꯤ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯗꯣꯀꯨꯃꯦꯟ ꯐꯥꯏꯜ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯃꯌꯦꯛ ꯈꯤꯇꯪ ꯁꯦꯡꯕ ꯌꯦꯡꯉꯀꯥꯟꯗ
ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯗꯤ ꯍꯥꯏꯕꯅꯦ ꯈꯟꯅꯅꯕ ꯇꯧꯕꯤꯒꯅꯣ ꯀꯩꯅꯣ ꯆꯦꯅꯦꯜꯁꯦ ꯆꯪꯉꯒ ꯑꯗꯣꯝꯅ ꯀꯩꯒꯨꯝꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯣ ꯂꯥꯏꯛ ꯈꯣꯝꯕꯤꯔꯣ ꯋꯤꯟꯅꯔ ꯑꯣꯏꯕꯤꯔꯣ ꯑꯣꯔ ꯂꯥꯏꯛ ꯈꯣꯝꯕ ꯉꯝꯗ꯭ꯔꯒꯁꯨ ꯗꯣꯅꯦꯠ ꯇꯧꯕꯤꯔꯣ ꯄꯦꯟꯇꯤꯡ ꯌꯦꯛꯄꯤꯔꯣ ꯑꯣꯔ ꯑꯅꯤꯃꯛ ꯄꯥꯝꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒ ꯄꯥꯝꯗ ꯗꯤꯁꯂꯥꯏꯛ ꯅꯝꯕ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯝꯕꯤꯌꯨ ꯀꯩꯁꯨ ꯀꯔꯤꯝꯕ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯣ ꯃꯤꯉꯣꯟꯗ ꯈꯟꯅꯕꯗꯤ ꯍꯧꯕꯤꯒꯅꯨ ꯈꯟꯅꯕꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯉꯨꯕꯁꯨ ꯌꯥꯗ ꯑꯩꯗꯤ ꯑꯃꯒꯤ ꯆꯪꯉꯨꯕꯁꯨ ꯌꯥꯗ ꯑꯩꯉꯣꯟꯗ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯑꯗꯨꯗꯨꯅ ꯈꯟꯅꯕꯤꯒꯅꯨ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣꯝꯅ ꯃꯤ ꯑꯃꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤꯡꯉ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯥꯒ ꯀꯩꯅꯣ ꯇꯧꯋꯤ ꯀꯟꯇꯦꯁ ꯇꯥꯟꯅꯕꯤ ꯃꯤꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯈꯟꯅꯕ ꯍꯧꯕꯗ ꯍꯧꯕꯤꯒꯅꯨ ꯌꯥꯔꯒꯗꯤ ꯑꯗꯨ ꯈꯟꯅꯕ ꯃꯈꯥ ꯇꯥꯅ ꯍꯧ ꯇꯥꯔꯗꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟꯗꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯑꯃꯨꯛ ꯀꯃꯦꯟ ꯄꯤꯔꯛꯄꯁꯨ ꯌꯥꯗꯅꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯗꯨꯃꯛꯁꯨ ꯇꯧꯅꯤꯡꯗꯦ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ ꯈꯟꯅꯕ ꯍꯧꯕꯤꯒꯅꯨ ꯃꯈꯥ ꯇꯥꯅ ꯈꯟꯅꯕꯒꯨꯝꯕ ꯑꯗꯨꯝꯕ ꯕꯦꯠ ꯀꯃꯦꯟꯒꯨꯝꯕ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯔꯤꯄꯣꯔꯠ ꯊꯛ ꯊꯛ ꯇꯧꯁꯤꯜꯂꯅꯤ ꯃꯊꯪꯗꯒꯤꯗꯤ ꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯛꯈꯤꯕ ꯄꯦꯟꯇꯤꯡꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯐꯨꯔꯤꯠ ꯑꯣꯏꯅ ꯄ꯭ꯔꯤꯟ ꯇꯧꯕ ꯄꯥꯝ ꯇꯥꯔꯒꯁꯨ ꯑꯗꯨꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯅꯣꯏꯅ ꯇꯣꯉꯥꯟꯅ ꯄ꯭ꯔꯤꯟ ꯇꯧꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ 500ꯒꯨꯝꯕ ꯂꯥꯛꯀꯅꯤ ꯃꯣꯏꯒꯤꯗ ꯄ꯭ꯔꯤꯟ ꯇꯧꯕꯒꯤ ꯗꯤꯖꯥꯏꯟꯒꯤ ꯆꯥꯔꯖ ꯌꯥꯎꯗꯕꯤꯗ ꯑꯗꯨꯗꯨꯒ ꯑꯩꯒꯤꯁꯤꯗ ꯋꯤꯅꯔ ꯑꯣꯔ ꯗꯣꯅꯔ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄ꯭ꯔꯤꯟ ꯇꯧꯕ ꯃꯣꯏꯅ ꯊꯥꯔꯤꯕ ꯐꯣꯇꯣꯗꯣ ꯄ꯭ꯔꯤꯟ ꯇꯧꯖꯒꯦ ꯍꯥꯏꯕꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯟꯂꯤ 350 ꯁꯥꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤ ꯀꯩꯅꯣ ꯑꯩꯒ ꯂꯤꯡ ꯂꯩꯅꯕꯒꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯐꯔ ꯄꯤꯔꯛꯄꯅꯦ ꯑꯗꯨꯗ ꯑꯗꯨ ꯄꯥꯝꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯋꯤꯅꯔ ꯑꯣꯔ ꯗꯣꯅꯔꯁꯤꯡꯗꯒꯤ ꯄꯥꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯃꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯃ ꯁꯦꯝꯃꯦꯕ ꯁꯤꯁꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯃꯥꯅ ꯕ꯭ꯂꯦꯛ ꯃꯆꯨꯁꯦ ꯄꯥꯝꯕꯅꯦ ꯕ꯭ꯂꯦꯛ ꯈꯟꯕꯅꯦ ꯑꯇꯣꯞꯄ ꯀꯂꯔꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯤꯡ ꯑꯃꯁꯨ ꯄꯤꯖꯔꯝꯒꯦꯕ ꯂꯤꯡꯁꯦ ꯆꯪꯉꯣ ꯑꯗꯨꯒ ꯐꯨꯔꯤꯠ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯩꯅꯁꯨ ꯗꯤꯖꯥꯏꯟ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯑꯩꯒꯤ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨꯏꯗꯨꯗ ꯅꯣꯏꯅ ꯐꯨꯔꯤꯠ ꯄꯥꯝꯕ ꯂꯩ ꯇꯥꯔꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯀꯟꯇꯦꯛ ꯀꯩꯀꯥ ꯃꯈꯥꯗ ꯍꯧꯖꯤꯛꯀꯤ ꯂꯤꯡꯗꯨꯒꯤ ꯁꯨꯝ ꯆꯤꯡꯈꯠꯂꯀꯥꯟꯗ ꯃꯈꯥꯗ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯀꯩꯅꯣ ꯀꯟꯇꯦꯛ ꯅꯝꯕꯔ ꯀꯩꯀꯥ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯄꯥꯎ ꯐꯥꯎꯕꯤꯔꯣ ꯑꯗꯨꯒ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯗꯤ ꯍꯣꯝ ꯗꯤꯂꯤꯚꯔꯤ ꯇꯧꯋꯦ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯒꯥꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯃꯥꯡꯒꯤ ꯋꯤꯅꯔ ꯈꯟꯈꯤꯗꯕꯒꯤ ꯋꯤꯅꯔꯗꯤ ꯌꯦꯛꯄ ꯌꯥꯎꯗ꯭ꯔꯦ ꯑꯣꯟꯂꯤ ꯗꯣꯅꯔ ꯈꯤꯇꯪ ꯌꯦꯛꯄꯅꯦ ꯑꯗꯨꯗ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦ ꯃꯣꯏ ꯃꯔꯩ ꯌꯦꯠꯅ ꯂꯩꯕꯗꯒꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯁꯦ